Image Paodam Yang Video Simwahan, Taram Nok Sabulina, Kurumjari. Nasi Maru Pauda Framework Agreement Kimatanga, Kanan in a Bagi Mipama Pantokre. Renu Handloom and Handicraft Cooperative Society Limited Ki, Branching Handupagi Torum Pantokre, Noina. First Governor's Trophy, State Level Mungna Kanji Tournament 2017, Hodokre. Howzik Mapunga Pau, Lobby the Sea. Manipur laiba all political party gi amadi civil society organization singi oiba framework agreement kamari lenana khanu nenabagi apunma mifama ngasi pangthokre United Committee Manipur UCM all Manipur United Clubs Organization emuko amadi CCSK sindana pangthokiba mifamaduda Manipuri political parties sing INC BJP CPI CPIM JDU LJP NCP Trinamool Congress ki mihut singna saruk yaduna framework agreement ki matangda kumna khanaba tungda warep kya slokre ngasi lokhiba warep singi manungda haukiba tha November gi tang 35 da pangthokiba open dialogue on the possible outcomes of the framework agreement lokhiba miyam gi warep adubu ngasi punma mifamna amukka hanna reaffirm toba political parties singna framework agreement ki matangda sangsin gadaba marnai gi oiba natraga apunba political parties singi oiba khongthang khudma miyam gi warep sibu ikai khumna bomongda manan sangsinba atuba matamda Center to Satuna Magi political parties sing amasung apunma political parties singna framework agreement asigi matangda tawbi aba pressure mari lenaba central leaders sing da piba loinana civil society organizations singi apunba team ama atuba matamda central leaders sing da chap chaw mong da pressure piba already ba film asi punna khaminaba naba pak sana manipuri maroi ba pham singda framework agreement asigi matangda general awareness campaign pangthokba Manipur laiba political parties sing civil society organizations sing amadi stakeholder purama khenaba thamdana punna chap manaba miyeng amada sangsin minanaba haiba wafam sing yanaki ngasigi mifamda saruk yakhiba UCM president Johnson Elangbamna asumna haiki political party haiba leitana koi CSO haiba leitana Manipur ki context stakeholder punama amato ina sangsin minaba haiba sidisina koi yana ngasi pamna amato ina yana roina makha tabadadi koi tungan da phomsam oiragasu ngasi lebinari ba warep sing asida masigi chamanaba momong amada natragasu masiga koi manaba momong amada magi level da koi framework asigi matangda koi junction nabasu masigi bipamasi nang amado yanare Congress ki hangi lusingba amadi Mukhyamantri oibobin haikre lupa sangwa satpi amadi lising satpi ahing amada sangroi haina lauthok pagum framework agreement ahing amada chanraklei haina lauthok labadi madun hena mai chakani wafam asing asi pasoi block Congress committee sindo Manipur Pradesh Congress committee na series oina satharakliba framework agreement yauriba singkhangalu haiba dabi manung sanna tera Lokham Direct Nasin Community Hall the Pangthok Wakat Mifam the Sarugakiva, Hanagi Mukhyamantri na Phonokivani. Oibumi na Makatra, the Mamanga MOU, Accord Nasingba, site on the Kivakaya Lake. Information Technology South Labanina, second minute Mari Mangada, Kangbangatani. By Sarkar NSCN IM got signed on the Kiva framework agreement as Nasi Power, Kanamata Kangdana, Tambana, Singapore Power Lake. PFC NSCN IM na sponsor tobani haibasi aron mate open secret ni miam na khangnar bangaktani BJP amadi NPF na mikhal mamang da vote khom matamda BJP na NPF ko saminaroi haikraga hojikti punna saminarga sarkar semda yauri masi vote mamang na pangangang bani haigadi yagadoribra BJP gi wangang asi responsibility leitaba pangang ngang bani protester saruk yakhiba pasoi kendra gi MLA ke mirabaina AK mirabaina phongdokhibada Assam Accord, Mizoram Accord na singba tawkre, Accord sing aduna akaiba kya laikre. Congress ki matamdasu peace talk tawrei adu apunbagi saktam kahendanaba Congress na lauduna laki. Karinamakta taha NDA sarkar na sahi tawribano. Mahu langpok thoktringaida bhap taminau si haiki. Renugumba miyoy kaya Manipur lerbadi cooperative society ki kuthangda Manipur si sel thongilam da sahot palamda mama oigani haina Social Welfare and Cooperation Minister Nemsa ki genna phongdokre.
wafam asi minister na ngasi hotel classic grande imphal pangthokhiba Renu Handloom and Handicraft Cooperative Society Limited ki branching hangdokpagi athobe mithung oina saruk yaduna haikibani minister na the Renu Handloom and Handicraft Cooperative Society Limited ki founder Arambam Renu Devi samaj asigi phanarabagi wakhalda amasung nupi singi phimam phagathanaba sokthabali tana kathokpaga loinana sangsil leba thawang asibu thagatpa phungdok laduna cooperative society singna state asigi cooperative movement phagathanaba mangam ni sangsinaba haiki minister makha tarduna bank singna cooperative society singda hena sel thadanaba miyamna loan matam san singbagi hainabisu lainanaba appeal tawki cooperative society mayam asi hena chawkatpa amadi worgi thakta mingjat pukatpa ngani hotpu hotlerabadi ni oibana amdeba leite aibadu masi renuna maje singna takle yamna wana akhang kanbakaloina renuna hotnaba hotlerabaki mahing masida chaba hoba haibajai mamang thana beba kuntarukta mukhyamantri N Birena maur pangthukhiba leigi mela amadi seri festival da athoibe titi oina saruk yakibada Lampel supermarket ta maugaithel ama sargani hana lauthokibagi mayokta ngasi Lampel supermarket development joint action committee na Lampel supermarket ta wakat mipam phamduna protest tawkhre wakan mifam madu da saruk yakiba JSC ki convener Subhash na phonukibada sahi taruk taret ki mamang gi supermarket ta community khudingmak kaithel phamduna lakli masida community am khakki kaithel saba yaroi apunba kaithel saba yagani sahi taruk taret ki mamang dagi kaithel asida phamliba singi card pithok piu nampuda kaithel sarpa targadi CSO singa punna khongang changsilagani haiki Krishi Vigyan Kendra Thawana Indian Council of Agricultural Research ICAR New Delhi amasung Manipur lenga ki lau singu losangi lamjing makhada agronomy gi matangda training program amang asi Kaksing district ki Kaksing Chumnang Lekai da leiba representative of Loy role gi conference hall da pangthokre cultivation of rabi field crop saiba topic ta role na arang asin oidro pangthokhiba training program aduda role gi president Dr. TH Ojitna Thoramapu oina saruk yakhi Thoram aduda KVK Thawalgi subject matter specialist N Tomana Ravi field crop saiba hiramda aduga RK Lambisnana minor fiber extraction haiba hiramda wanganki amasung lamui singa tathok tasin su taunaki ngasi thrangi saruk ama oina role taksingna lau singu tawduna Manipur gi pothok puthokpada mangjil thana satuna masa masa gi danatana Manipur gi semilon pagathanaba ngamnabagi pandamda ahan boina pangthokkiba phaugi chathok hena puthokpa changdamnabagi makok mathang takraba kaksingi longmi singdasu sakangse amasung paisagi mana piduna pun thawatki changdamnaba duda yengkhom somendro kaksing me lekai na ahan ba yengkhom indu kaksing trel wanga na anisu amasung khetrimai ibomsa kaksing me lekai na homsuba mana phangke College of Teachers Education IRE wangjingna sinduna numin ini suma satrakpa orientation program of faculties on new B.Ed revised syllabus under Manipur University Kanchipur ngasi college si auditorium dalosin kre ITTA Sajiwa gi principal Dr. S Gunadhar amadi College of Teachers Education IRE wangjingi principal N Rajiv Kumar na moderator oiduna satrakpa 2 days orientation program asigi ngasi losin bagi throngba mari lainana moderator oikiba College of Teachers Education IRE wangjingi principal N Rajiv Kumar na phongdokkibada Manipur laiba B.Ed college sing asi masa masagi lanagi mongda salaiduna lakli adubu college sing asi punsinaba tanja ama lobo oina amadi Manipur anoba syllabus toina hongba ga loinana handak sahi lising ani suna trate tagi semester system oina sal narakpana college sing da amadi waja sing da thengnariba khudong sadaba sing common issue oina punna nainarga exam da su khudong sadaba sing thoktanaba college mayam asigi faculty members sing oiba numin inigi orientation program asi pangthok pani haiki Rajiv Kumar na makhata na phongdokkibada orientation program asigi makhata bada college mayam asida center mamam tahalaba matungda sayolamam kanarga college sing asi punna chaminaba college amana college amana sangsinduna college adugi experiencing share tawnaba amadi khudongsadaba sing mateng pangminaba haibagi pandam thamni hainasu makhata na phongdokki ngasi ayuk pung 5 makhairom tabada Kamjong Jila gi IC Khunbanakta Kunthama Thoisiwa Assam Rifles B Company gi kangbu ambada khulai matik sana paiba masak khangdaba singna mathang bom pokhalaba matung
nongai kapsin dona attack tau khre Assam Rifles ki maike de khut handuna nakal animakta akan mumong da nongai kapna khre hairi thodok adu da asok apan yawbagi pawdi phangde thodok asi komka poster leiba kuthama thoisiba Assam Rifles ki kangbo mana IC khulda free medical camp ma pangthok naba advance oina patrolling chatpada masak khangda sing aduna ID plan tawduna mathang mathang pokhai halaba matung attack torpada nakal animakta khut thona khibani thodok adu kanana satha khibano haiba khangba ngamdri loop amatana su claim tropa leitri hairi More Ward number 9 Langkichoi the Saba Council Guest House ama ngasi 42 Tenopol SDAC gi MLA D Korungthang na maikum hangdukna sangakre ngasi gi sangabagi thromda MLA D Korungthang na athobe mithung Autonomous District Council Chandel gi chairman Kukhosai Zona Thoramapu oibiga loina na Tribal Affairs and Hills Government of Manipur ki Principal Secretary Long Muna Lekhar IS ADC More N Gojendro SP Tenopal S Ibomsa amadi atai mir kya na saruk yaki athobe mithung gi warol per na MLA D Korungthang na hai more de laiba praja ikhoina darkar laibadi peace and harmony ni lai mindari ba ikhoi mayam ama asi ima amatagi masani haibagi wakhalonda ikhoi nuksi chanana minarba kanda chakhotpa lakani haiki Lincoln Hawkipna Iba Lairik Tinglang Dam Doi Harvard Medicine of Tribals Ngasi Deputy SP CDI Special Branch Hasbe Hawkip MPS na Phongkre Lairik Phongmagi Thromasi Churchampur District ki Kaprang Khulda Leiba Heritage Academy da Pangthokpani Tharomduda Deputy SP CID Special Branch Hasbe Hawkipna Athoiba Mithung Tangkulun na function gi mapu amadi Galzang gi chief LK Hawkipna thoidokpa mithung oiki Right to Health Highway Team the District AIDS Prevention Control Committee Churchampur Sindona ngarang World AIDS Day gi throm pangthokre Agriculture Veterinary and Animal Husbandry Minister B Hankhaliana thoromdula athoi mithung oiki ngarang gi thoromdu NGO singi oiba rally amasu ADCC gi chairman Khaipau Hawkipna lamka bridge gi lamtharaga Tuibong Peace Compound Power Salva Matunda, Tuibong Peace Ground da World AIDS Day gi Thromadu Pangthokibani. Thromduda Churchampur DC Siamlan Punyasu Saruyaki, Thromya Thuba Mithung gi warolda Minister V Hankhalian Haikibda, Samajasida ICIV AIDS Nanawa Masing Langamdana Lay. English Singani Suna Trahom Doidagi, UN AIDS na Miambu, Laina Astigi Nathok Naba Kongtang Sing Lokalakli, Lunena, Tongan by NGO Sing Amasung, Government Department Sing Nasu, Wonder Laki Haiki. Dr. Thoksom Herald Singh na iba saireng lairik aigi saireng samjilei amadi nirmani khuraijam na iba saireng lairik langlen sana ngasi Manipur Press Club ta pangthokpa thoramam da phongkre lairik phongwi thoramdu Writers Forum Manipur ge ex president Aribam Kumar Sharma CH Iboyama Singh High School ge retired headmaster KSA Sanahal amadi National Awardee TH Ibo Pisakna matang sina athoiba mithung thoidokpa mithung amadi thoromapu en saruk yakhe Haukiba mamang tha November tang Trumpanda acid chaisilakpadagi soktun laibi nupi adugi layeng bagi sel chaisilakli ba miyo adugi maike digi pothok hanaba mari leinaba authority na miyeng sangbinaba Citizen Club Soibam Laikai gi secretary Sapam Bhanbi na haikre wafam masi Bhanbi na ngasi Manipur Press Club ta pangthokiba pawi mefam amada haikibani Bhanbi na makhata na haikibada thodok adu soktun laikan naribi mayanglam ongbi Menka Devi awaba imungni dukan masa ma hangro sel tanjabini Layang basida sangba senarba MD Sahadat Elias Tomba apopo laikhidarba MD Azad Alina puthoknaba lambi sinbiyo Citizen Club na Sahadat ki imung manungda yasinanaba honabasu tabidre MD Sahadat ki imung manung laikai digi tanthoknaba warep nare MD Sahadat ki imung manung nisayon batanatana mamangdasu tongan crime kya tawduna lakbani MD Sahadat Elias Tomba housing police custody da laibani hairi Mungsina akoigi soiba mungsina akoigi medical expenses puthokigedamni haiba ma akoi demand ni tegi lekai tegi tauriba mi si mungsi punna akoi thokiba tathokiba adequate punishment the culprit akoigi hariba yoiba mi sina akoigi soliba akoigi ma ki tauriba mi se
मागी अखोई लोगी मतुंगी मागी फंगम थोपा चही तरा दती पीबा गुजरात असेंबली मिखल की वोट खोमगी मीटिंग अमदा यूनियन मिनिस्टर अरुण जेटलिन हाइकी बीजेपी ना असुम मांगजिन थारकलगा कांग्रेस ना तमना तमना सिथरकले सूरत पांगथोकबा वोट का मरी लेनबा मीटिंग अमदा महांगना हाइकीबदा कांग्रेस ना सेम लिबा एलायंस असि खुदोंसाब फंगनबगिदमकनी बीजेपी खक्तना मरा सेटपा लेंगाक अमा थंबंगमगनी गुजरात कांग्रेस ना डिवाइड एंड रूल सानबदा माई पाक पंगमलोय हाइना यूनियन मिनिस्टर स्मृति ईरानी नसु अतोपा बोर्ड कम मीटिंग अमदा फोंदोके मान मखातान हाइकीबदा उज्ज्वला योजना ना लेबाक असigi नुपी सिंगदा पांगल हापीरे योजना असigi खुदोंसाब फंगलबसिंगना बीजेपी दा वोट पिगनी हाइना थाजै हाइनसु मान मखातान फोंदोके शहीद बेहेस्ती सबहत पोर्ट की अहानबा फेज हयंग ईरान की प्रेसिडेंट रोहानी ना इनॉग्रेट तौगदौरी डॉलर बिलियन अमसंग साबा पोर्ट असगी अहानबा फेज असिदा मिलियन टन निपान मखाई थादबा अमसुंग हापा यारगनी इनॉग्रेशन फंक्शन दा एमओएस शिपिंग मुकेश मंडावियाना इंडिया की मोट चिंदुना यावगनी अहानबा फेज असि ईरान की प्राइमरी आर्किटेक्ट मोहम्मद बेहेस्ती की मिंगदा ममिंग थोनकी एनफोर्समेंट डायरेक्टोरेट ईदीना बिहार की हाने की चीफ मिनिस्टर राबड़ी देवीदा रेलवे होटल्स अलॉटमेंट रिक्रूटमेंट केस का मरी लेना वहां पहुंच चथखरे ईदीना हानना राबड़ी की मसानिपा बिहार की हाने की डिप्यूटी सीएम तेजस्वी यादवता अक्टोबर 10 अमसुंग नवंबर 13 दा वहां पहुंच तौखरे प्रिवेंशन ऑफ मनी लॉन्ड्रिंग एक्ट की मखादा सिजा थुमजागा मरी लेना तेजस्वी मा की अपोक्पा ललू प्रसाद अमसुंग अतई इमुंगमंगी मियोय सिंगी मथक्ता ईदीना थिजिलिबनी सीबीआई ना एफआईआर अमा फाइल तरुखरबगी मतुंगदा एनफोर्समेंट डायरेक्टोरेट ना पीएमएलए की मखादा केस अमा रजिस्टर तौखरबनी क्रीडा भारती मणिपुर सिंदुरंगासिदगी फर्स्ट गवर्नर्स ट्रॉफी स्टेट लेवल मुंगना कांगजी टूर्नामेंट 2017 हौदोखरे फर्स्ट एमआर पैरेड ग्राउंड चथबा हौरिबा मुंगना कांगजी टूर्नामेंट असि डिसेंबर टांग 3 फाव सथगनी ngasi टूर्नामेंट हौदोपगी थरोमदा मणिपुर गवर्नमेंट की चीफ व्हिप पी शरदचंद्र रिटायर्ड आईएएस ना अथोय मिथुंग क्रीडा भारती मणिपुर की प्रेसिडेंट टीएच बसंत कुमार ना थोरम मपू अमदी एक्स यूनियन मिनिस्टर टीएच चावना अखनब मिथुंग ओइकी टूर्नामेंट असिदा तोंगान तोंगान बा डिस्ट्रिक्ट मंगा दगी टीम 10 ना सरुक यारी ngasi अहुब नुमिता बिष्णुपुर अमदी इंफाल ईस्ट बी ना मुंगना कांगजी सानखी ngasi की थोरम के मरी लेना अथोय मिथुंग ओइकीबा पी शरदचंद्र ना वाफम क्या फोंदोखी पुंची से लेबा की समस्त कथो मगे दना अरापति की लायर कन मफम से लेर कांदा पुंची कथो गलेबा की सेवा तोर जो मैं हमने सिंबी बच्चे सोन हो जान के जना अमसुं सानरी पीरिगा अति सानबी गदौरी बात उबाई को ये प्लेयर सिंग अदसु अति मकल्चर अमसुं हेरिटेज अति पुगट पदा अमसुं लमदम मचे पृथ्वी दम सत्ता पदाम तो को यापुन सत्तम सागत पदा मदना याई फबा अमसुं यामना माई पाक पाहे बु परसनो मदai स्टोर नाइ बपुनो पुमंगोल किने बिसनो मुक्ता न पुनो पुथागतरी खुदेंग थाबी विलेज अथॉरिटी अमसुंग खुदेंग थाबी यूथ क्लब अनि न पुन्न सिंदुना खुदेंग थाबी प्लेग्राउंड दा सथरखिबा खुदेंग थाबी विलेज स्पोर्ट्स मीट 2017 ngasi लोसिनख्रे स्पोर्ट मीट असिदा वॉलीबॉल फुटबॉल अमदी अतै मसाना क्या यावखि ngasi लोसिनमगी थरोमदा टीएच कृष्ण तोम्बी डीएसपी सीडीओ मोरेना थोबी मिथुंग सीएच पक्को कॉम चीफ खुदेंग थाबी विलेज ना चीफ होस्ट ओइखि लोइना थोंखोलुन मातेना थरोमपु ओइखि स्पोर्ट्स मीट अदुदा फुटबॉल दा पालोन मेमोरियल टीम ना अदुगा वॉलीबॉल दा ना खोम्बा मेमोरियल टीम ना विनर ओइखि नुपी की वॉलीबॉल दा थोंसै मेमोरियल टीम ना विनर अदुगा होलखोजा मेमोरियल टीम ना रनर्स अप ताखि हौजिक अरोब द मरो पाव अमोन पिजरी फ्रेमवर्क एग्रीमेंट की मतंग दा खन नैनबगी मिफम मा पांगथोखरे रेनु हैंडलूम एंड हैंडीक्राफ्ट कोऑपरेटिव सोसाइटी लिमिटेड की ब्रांचिंग हांगदुपगी थोरम पांगथोखरे लोइना फर्स्ट गवर्नर्स ट्रॉफी स्टेट लेवल मुंगना कांगजी टूर्नामेंट 2017 हौदोखरे नसिगिदी पाउरम संदोकसबा मतंग असे लोइजरे मियाम अमुकना खुरुमजरी।